पाउसिंग पिजरी सेबिल की मायोक्ता कैथेल फंबी इमासिना संगसिनखिबा खोंजंग थुगाइनबा मोगबोम अमसुंग टियर ग्यास क्या सिजिनरबसु थुगाइबा ngamkhidre asok apan kaya nangkhre Menpek na hayengdagi hoduna makha taba khongjang kaya sangsinanaba laibak meyamda lauthokre Minister Syam Kumar boycott tawkhre Amadi mafam kaya da meyam ki khongjang leptri jiribamna pung kuntrani pangi total shutdown lauthokre miyoi kya maru koktana protest tawkhre Khurumjari Times of Manipur gi pau mityang tabiri besimgu BIDYAPATI meyang nabamna taramuna okchari haujik pau sandokna pijari Kaithel da khongjang ngasi police na tear gas amadi mogbom kaya kaptuna tankhai khre kaithel phambi ima kaya asok apan nangkhre hena kanba khongjang makha tana sangsilagani haina ima singna firep lowkhre ngarang dagi hoduna ima kaithel anigi marakta ahing yarektuna sangsilakhiba khongjang ngasi nimidang wairam pung manga tarakpa aduwaida yamlaba Imphal West Police Nupi Police amadi Women CRPF personnel singna ahenba Pangal Sizinaduna Tankairure District Administration ki Maikaidagi Lambi Thingduna Khongjang Sangsilliba Ima Singda Nungthil Pung Manga Phawbagi Manungda Loisinaba Khanganthi Maduda Ima Singnasu Khongpham Handana Wakat Mifam Adu Chathaki District Administration ki Maikaidagi Pikhiba Matamdu Hek Loibaga Police ki Maikaidagi Samiyana Amadi Thariba Phak Lokhatuna Haugalakpadagi Nakal Anigi Marakta Akan Mamongda Muknaba Thoki Maduda Irang Adu Laksin na nabukot na bada police ki maikay dagi lepa laytana tear gas amadi mobom kapki police ki kahen bathong adubu kaithel phambi ima taruk police personnel nupi ama asok apan nangki soklaba ima sing adudi kaithel ahungi vice president Khuraizam Mangi T.H. Premila Gurumayum Lembi Heights Mema Ibeyaima Devi Mutum Roma amadi nupi police constable Konsam Bonini soklaba nupi sing adu rims da pukhatuna laikan naki police na tankhai khraba matung da su kaithel ima singna amuk su hana punsinduna kaithel da makhatana phamduna wakat mi pham sathari When the mothers are shouting slogans for complete withdrawal of the FEB 2016, so they have been launching this agitation very democratically and very peacefully. So the outcome of this type of attack by the government security forces and the decision of the government is quite condemnable. So by doing such type of serious attack, and they cannot suppress the will of the mothers and the will of the people of Manipur. Citizenship Amendment Bill gi mayokta ngarang dagi hona kaithel imasingna khongjang changsilakhiba adu ngasi numidang wairam pung mangarom tarakpa doida Imphal West ki police amasung CRPF ki forces mayamna tiaga sel am dispongong kaya kaptuna tankhai khre hujujiksu mayam ubi chini som the security force mayam ma hujuji akan mamong da muknar duna lady som nakanda su akhoi imaibel mayam ma huji khongjang hankhiroi haibagi achet phak thona angol loina security force singa akan mamong da lanthengari akhoi di chidi ba ngasi kaino nga akhoi di ngarang dei khongjang changchan jai je han balaitana akhoi di ngasi chidi ba akhoi sida kaithen sida lega akhoi di kaino to akhoi ima kaya ju so da pukhatcha khare aduna akhoi di adum sida dum kan moina kaino to lengdana dum hong lengdana lepkan Security force ki maikay di akan mamong da hujik tangkhai kharga su imai bel singna di khongpham han khiroi makhatan khongjang changching khigani haina ima amana su phongdorli paudam jariba Sarat Sharma cameraman Naresh Kaloina Tom TV News Imphal Nakal amaram da Khwairam Kaithel ahom gi president Khwairakpam Mangina thodok asida asok apan nangkhibadigi rims da laikan aduna leiriba ima singi phibam yangsileduna paumi singda phongdok khibada police na chathari ba thong asi pende Mangzauna na khongjang adu loisinana ba haidana phamduna leiriba ima singda tear gas amadi mogbom kapsin bagi thong asi akan ba mong da condemn tawi adumoinamak ima singi khongjang dadi hanba leiroi haiki Irang jo thola kande ambulance lao kholo sumaina sokpa khopa yaure khole haibigi imai ben singi mateng pangna ba sinba nate ba hana thojala kanda ambulance hana thojala thamma kandu da akhoi kano torok pane ba kap thorok pane ba moina kapi ba mayam je adubu hauji moina Kami baca gadu da kapsal laktana, ciendana soktana wandhadana leiraba singdu natabada. Kaithen manung da sangdana leiraba singdu migi polakta, mai ama malangjandana hokji pot longmai chakpa yaure. Phiar bige kona laktana kanba khotpa na taunare. Adugu mamayam che hena
इरांजे चौथोकनबा नुपी लानथोकनबा सिनबनेबा ngasi सरकारजना कैदौ लेरिगेबा एमएलए हुमफु कैदौ लेरिगेबा मोय मंत्री वा कोई दरकार लेतेबा लेबाक कनबसे मोयगिसु सरु यावरिनेबा कोइ नाइनिंगिदि मोय मसासु यावरिनेबा सिदैदा कोइना अखोय खक्ता कोइ मसेन हातोकन हलगा फुना हलगा कोइ मसेनगी कैनोम थोकनबा सिनबसे मसे तसेंगना नुंगाइते याम कुमना खंदहनिंगी अखोय मणिपुरगी प्रजा येलहौमिसिंग कननबा होनबदा मसिदा सोइसे इमा इबेन छात्र नहारोन सिकक्तनी अखोय होजे अखोय मी तरुक सो हेंगलकपसु यारी होजे कैथेल मनुंगदा लाकनादना लेबा मीसु यावरी हाय बुखलकपगी खुदोंग चाबसु मोइना ngasi कापिसे अखोयगी यामना थुप्पा याम छाबा मैखु सोरोम बंगमदबा मैखु मा अदु ngakta पगलंगदा लंगझलकपनेबा अन हाइरिबा पोट सिदैदा अखोयना कैनो तौबा हाइतारे अहन ngakta सु ओइराबनिना चेनबा चोंगबसु ngambसु नत्रे अदुना मसा हयेंदगी हौना मफम कयादा अमुब फिराल सिंखटपगा लोइनना लंबी तिंखाई थिंगदुना खोंजंग संसिलगनी तांग तारा निथोइदना लंबी सोरोकता गाड़ी चेनबा लेपा अमदी फिराल अमुब चिंखटपगी खोंजंग संसिलगनी हाइना मेनपेकना मखा ताबा खोंजंग लाउथोख्रे ngasi कैसामपाता लेबा मेनपेक की ऑफिस ता पांगथोखिबा पाउगी मीफम अमदा मेनपेक की प्रेसिडेंट युमनामचा दिलीप कुमार ना लाकलिबा तांग तारा निथोइगी नुमित्ता सेबिल असे राज्य सभादा पुथोकनी हाइबसी सोरोरोइदबा वाफमनी मियामगी फोलाव खोलावबु नमसिंदुना नमफु सासनदा एक ओलबदी लमदम अस्ता थोअनिंगदबा थौदोक कया अमा थोलकपसु याय हाइबना चिंबा वाफम कया अमसु थमखी खरदा माना सुंगसोक सोलोइना हाइसे करिगुंबा हेक सोक तारगदी अखोइना हाना फासी तोइना मा हायो अदु ओरगदी माना सोलो हाइबगी चपचबा सिक्योरिटी अमसुंग सर्टेनिटी तो पीबा ngamaboidi मागी वांगांगसे चिनगा खुदका मानाब्रे दु येंगसी मियाम चेक्सनना मागी वाफमसे कावबलितना उंत ngaइसेबा अदुगा अतोपा मदना अखोइना हाइनिंगबसे माना ngangiba वांगांगसे माय आईक्यू नेमबगी वांगांगनेना अखोइन लौ अदुना माना सोलोय हाइरिबसिगी थांगई सेंगबा वाफमदु करीदा हाइरिबनो अदुगा हाइरिबा सुमाइनतना मोइना पॉलिटिकल पार्टी मसेन अमना अमदा हाइजनबा अमना अमदा लाउनबगी मसिगी मचिन थीबगी चनबीसिटी अखोइ सेसो सिंगना महाकना मखा तारादना हौजिक हौजिक मियामना संगसिलिबा खोंजंग असि पॉलिटिसाइज तौबा मवोंगदा मियामदा उहन्नबा मिनिस्टर श्याम कुमार न होटनरकलिबा असि यामना लाइबक थीबनी महाकि दायित्व याउदबा वाफम असना मियामगी हौवसिबु लाना उहन्नबगी मचाक अमा ओइरी मरम असना मिनिस्टर श्याम कुमार ngasiदगी सोशल बॉयकॉट तौरे हाइना लुपकी माइकेदगी लाउथोखी अखोइ इहो हौरिबसिंगसिदा यामना मियामना लाना उबा याबा वाफम खरदा माना सुंगसोक सोलोइना हाइसे करिगुंबा हेक सोक तारगदी अखोइना हाना फासी तोइना मा हायो अदु ओरगदी माना सोलो हाइबगी चपचबा सिक्योरिटी अमसुंग सर्टेनिटी तो पीबा ngamaboidi मागी वांगांगसे चिनगा खुदका मानाब्रे दु येंगसी मियाम चेक्सनना मागी वाफमसे कावबलितना उंत ngaइसेबा अदुगा अतोपा मदना अखोइना हाइनिंगबसे माना ngangiba वांगांगसे माय आईक्यू नेमबगी भारत की अवांग नोंपोक लमदम की येलहोमी सिंगी अपामगी मायोक्ता लोकसभा पास तौखिबा सिटीजनशिप अमेंडमेंट बिल की मायोक्ता मणिपुर की सिंग अमसुंग तम की तोंगान तोंगान मलुप हुमद्रागा निथोइना पुंदुना सेमखिबा मेनपेक की लिसिंग मखादा संगसिलिकपा खोंजंगी सरुक अमा ओइना खैरंबन कैथेल फंबी इमा सिंग लिसिंग हेनबना अहिंग यारेक्तुना खोंजंग संगसिली हयेंग फावबा संगसिनगदबा इमा सिंगी सिंथा लेपा अमदी लेंगदबा खोंजंग मनुंगदा ngarang numidang lamdam asigi tongan tongan फिल्म की आर्टिस्ट सिंह काइकू सदानंद सोमा बाला सैसकपा बोबिन लाक्तुना इमा सिंगी खोंजंग सगतखी नागमपाल उरिपो कैसामपात अमदी वाहेंगबम लैकाइगी इमा इबेल कयासु नुमिदांगी मतमदा थोरक्तुना इमा सिंगी खोंजंग अदुदा सरुक याखी ngasi ayuk anganbada tongan tongan ba maikai dagi khwaramban bazar da pukhalakhiba potchai sing yon khidre police ki maikai dagi pamdaba thodok sing thoktana ba ahing yairektuna ngak senbagi thabak sathakhi makha na hojiksu ima singna khongjang sangsili numidang yairektuna खोंजंग द सरुक याखिबा इमा सिंग अमदी खोंजंग सगतखिबा सिंगना से बिल विड्रो तौद्रि फावबा अकनबा खोंजंग संगसिनखिगनी हाइरी मथौ ताबरा खल्ल कांदा ngasiगी इमा सिंगी हिंग लेकपा थौरमसिदा ngaktang ओरसु सरुक याबा लाक्सबन अखोइगी खैरामबन इमा कैथेल दा फंबा इमा सिंगना बिल असिगी मायोक्ता बिल असि मणिपुर दा चंगलकपा यारोय हाइबगी खोंजंग चंगसिलकलिबसि अदुकी मतिक अखोइ यामना कंगलेचा अमा ओइना इमा इवेंट सिंगसिगी अखोइ अदुकी मतिक अखोइना मखोइदा मुक सपोर्ट पीगदमने अंगंबा यूथ अमा ओइना मखोइगी मचा अमा ओइना से हाइजनिंग पुर मोय असोमदगी सिटीजन एमएमए बिल से सी विड्रो हे तौद्रि फाउदी अखोइ अदम नुमि मसिंग खंगदना फंगिनी करिगुंबा मोइना ए तौरे हाइरगदी को अखोइ फमरो
ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯑꯍꯤꯡ ꯐꯥꯎ ꯂꯦꯛꯅꯔꯤꯕꯅꯤ ꯃꯁꯤꯗ ꯑꯗꯨꯅ ꯃꯁꯤ ꯃꯣꯏꯅ ꯍꯦꯛ ꯍꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯐꯝꯒꯅꯤ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯔꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯀꯩꯊꯦꯜ ꯐꯝꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯊꯦꯡꯅꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯀꯩꯊꯦꯜ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯀꯣꯡꯕ ꯀꯩꯊꯦꯜ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯅꯈꯤꯗꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯣꯡ ꯄꯤꯁꯨꯝ ꯑꯃꯗꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯁꯨ ꯀꯩꯊꯦꯜ ꯐꯝꯅꯈꯤꯗꯦ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡꯗ ꯃꯆꯤ ꯃꯁꯤꯗ ꯐꯝꯕ ꯄꯣꯠꯆꯩ ꯌꯣꯜꯂꯤꯕꯁꯤꯡꯅ ꯃꯃꯜ ꯋꯥꯡꯅ ꯌꯣꯟꯅꯈꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯂꯩꯕ ꯃꯇꯝ ꯑꯣꯏꯕꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯊꯧꯕꯨꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯩꯊꯦꯜ ꯀꯥꯅꯔꯛꯈꯤꯕ ꯏꯃꯥꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯁꯤꯑꯦ ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯩꯈꯣꯏꯅ ꯁꯤꯟꯊꯥ ꯂꯦꯞꯆꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯉꯁꯤꯒꯤ ꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯂꯦꯞꯇꯅ ꯆꯪꯁꯜꯂꯛꯑꯒꯗꯤ ꯉꯁꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯏꯕꯦꯟ ꯍꯥꯏꯕꯗꯤ ꯁꯥꯡꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯈꯨꯗꯝꯁꯤ ꯂꯥꯟꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯃꯌꯥꯝ ꯑꯁꯤ ꯄꯨꯜꯂꯒ ꯉꯁꯤ ꯁꯤꯟꯊꯥ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯁꯤꯇꯤꯖꯟ ꯕꯤꯜ ꯍꯥꯏꯅ ꯑꯃ ꯆꯪꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯄꯥꯁ ꯇꯧꯍꯜꯂꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏꯕ ꯑꯩꯒꯤ ꯏꯆꯥꯐꯥꯎ ꯂꯩꯐꯝ ꯂꯩꯇ꯭ꯔꯒ ꯃꯤ ꯃꯆꯥ ꯅꯃꯣ ꯊꯥꯕꯣ ꯂꯥꯛꯄꯗꯣ ꯀꯗꯥꯏ ꯊꯝꯗꯣꯔꯤꯒꯦ ꯉꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯃꯦꯟꯄꯦꯛꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯁꯣ ꯃꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯥꯏ ꯀꯩꯊꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯗ ꯐꯝꯂꯤꯕ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯝ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯐꯣꯗꯦ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯄꯣꯛ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤꯗꯃꯛꯇ ꯍꯛ ꯃꯇꯤꯛ ꯆꯥꯅ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯂꯛꯂꯤ ꯄꯥꯎꯗꯝꯖꯔꯤꯕ ꯃꯨꯡꯌꯥꯝ ꯆꯤꯡꯂꯩꯆꯥ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯏꯝꯐꯥꯜ ꯁꯤꯑꯦ ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯁꯨ ꯋꯥꯡꯈꯩꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯁꯤꯑꯦ ꯕꯤꯜꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯀꯣꯡꯕ ꯂꯝꯕꯤ ꯄꯔꯤꯡꯗ ꯃꯤꯌꯥꯝꯅ ꯋꯥꯒꯤ ꯐꯛꯂꯣꯡ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯎ ꯋꯥ ꯐꯩꯖꯤꯟꯈꯤ ꯑꯊꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯄꯔꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯈꯤꯗ꯭ꯔꯦ ꯁꯉꯥꯏ ꯄꯣꯔꯧ ꯀꯕꯨꯏ ꯈꯨꯜꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯉꯥꯏ ꯄꯣꯔꯧ PHSCꯒꯤ ꯁꯪꯂꯦꯟ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯂꯝꯈꯥꯏꯗꯁꯨ ꯋꯥꯡꯖꯤꯡ ꯑꯄꯨꯟꯕꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯅ ꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤ ꯀꯜꯂꯨ ꯁꯤꯑꯦ ꯕꯤꯜ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯠꯁꯤꯡ ꯊꯦꯠꯇꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯅꯣꯔꯠ AOCꯒꯤ RK ꯁꯅꯥꯇꯣꯝꯕꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯎꯕꯝ ꯃꯔꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏꯗꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯑꯦ ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯠꯊꯈꯤ ꯃꯦꯟꯄꯦꯛꯀꯤ ꯃꯥꯏꯀꯩꯗꯒꯤ YK ꯙꯤꯔꯦꯟ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯑꯦ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯎꯔꯤꯄꯣꯛ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ ꯁꯈꯤꯗꯦꯕꯤ ꯁ꯭ꯀꯨꯜ ꯃꯃꯥꯡ ꯍꯥꯎꯕꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯇꯧꯔꯥꯡꯕꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯍꯟꯗꯛ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈꯤꯕ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2013 ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯁꯤꯡꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯕꯤꯜ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯡꯖꯤꯡ ꯑꯄꯨꯟꯕꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯂꯝꯈꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ CABꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯗꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯄꯣꯁꯠꯀꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯧꯖꯒꯗꯧꯔꯤ ꯃꯍꯩꯒꯤ ꯊꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 8131944063 ꯑꯃꯨꯛꯀꯁꯨ 8131944063 ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯐꯣꯟ ꯅꯝꯕꯔ 8131944063 फर्नीचर इंडस्ट्रीदा चाही 15 हेन एक्सपीरियंस लेरबा मोवेल फर्नीचर ngasi मणिपुरदा चाही मरी मपुंग फाना रिटेल स्टोर्स अनीना मियाम की सेवा पिजरी
ꯃꯤꯌꯥꯝꯅ ꯁꯔꯚꯤꯁ ꯚꯔꯇꯤꯀꯦꯜꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯣꯕꯥꯏꯜ ꯐꯔꯅꯤꯆꯔ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯅꯤꯌꯔ ꯏꯝꯐꯥꯜ ꯀꯣꯂꯦꯖ Manipur ihan hangoin hangduksaba Green Can Industries masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services yamna pending our entrepreneurs in Green Can Industries that depend on yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industry is the best. Green Can Industries is the best. Agum so mutang lenshin biratuna akupa marol gidamakta tanabiyu aikhoigi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. The Great Wedding Sale by Mobile Furniture. Break ki matong da pau makhata na pizari MANIPUR na CBIL gi mayokta lebak meyam ga loinana changsilak pa khongjang bu saugat loduna Brilliant Club amadi samusang ima maira pai bi lupna sinduna ngasi samusang da meyam na wakat mifam sathakre khongjang adu da saruk ya kiba Brilliant Club ki president Arubam Ibotombina CBIL asigi mayokta lebak meyam na lorpa khongthang singda mapung phana saugat kani haiba yauna wafam kaya phongdokhi Sahi taru kaktengi manungda leiba miedona Indian citizenship oiba tarabadi akoge leiriba mitei samajda leiriba adi Manipur samajda leiriba mitei oiro adigi koi singi senenau sing oiro akoge indigenous peoples yellow mi singi kangkhul mutki gedaba se masibu kibadagi akoge hariba citizenship amendment bill 2016 lesigi mayokta ngasi akoi Brilliant Club samusang amadi samusang kholemleka ima mara paibi lup anina khusam naraga ahum suba changjalakpa khongjang amoina ngasi se akoi changjan jabani Thangmai ben thawgron mamangda maikai adongni laikai manga na punna sinduna CBIL gi mayokta chatharakpa khuthang sara henbe gi khongjang sathari ngasisu mioi kyana saruk yadona khuthang sara hen ki khongjang aduda saruk yakhibi purai romba maira paibi lupki general secretary thongam ongbi apabina bharat laingakna CBIL asi namduna pass tawrabadi lamdam asida ahum suba nupilal amagidamak sem saba loire haiki Pastorolagadi soidana Manipur se miyan gi sida ma wantho kanda akhoi se karimta pangal thongna laitana tamna iyai thakta luk khredabani luk khredabna iram nam khunai kanba habase akhoi Manipur gi maroina nupi oibi akhoi gi thaudang oibana maram oira kanda akhoi masigi thabak bill je hek pass tawrak baga akhoi tawdri bhawa taw hek tawrak pada akhoi Manipur se soidana civil war lakani loina Manipur gi nupi miyam na Manipur gi ahum soba nupi lan gi damak sem sa ba lore habase thamjaningi Wangoi kaithel da su CBIL gi mayokta maikai adonggi laikai manga gi meyamna saruk yadana wakat mifam sathaki khongjang aduda wangoi laisang khong kabui khulgi isil inaw singna nat ki oba phizal setuna khongjang aduda saruk yaki khongjang aduda we want political autonomy Manipur lenga ki chapchaba firep khangan biu haina iba placard sing thetki amadi kholaw kya lawki khongjang aduda saruk yaki bi Amusna Rongmaina India ki lengakna Northeast ki state singda yengliba mityeng asi yaningde haiki Ngoi thiam leisang khong kabui khun isin inaw mayamna hobji citizenship amendment bill se akhoi full support tawjari aduna hobji Modi sina tawriba bill ase akhoi yaningde aduna loinamak akhoi isin inaw mayamna mase khongjang se changsingani haibase akhoi gi arepani mayang gi hul khangna khoi su lairibani haina semna su haibi summi oirambasu yai adu kaiguma bill sila hayang pass tawgi matamdadi akhoi si kari oina lehugedage haiba wakhalon se akhoi ji haiba akhoi masigi phirep se lepa ngamdrabani aduna lairibasing china
mafam khudimangta imasing asina siba kidogoi akoi isasing mu kalode yade hayeng tungda karamba phibam de isasing di hingaga aigi iraiba kanosi da yellow mi singi mut khedana ba karamba phidepta thamchige haiba wakhalonda ngasi bhaungde imasing sina tumda sadagoi huji kharamang kathenda adi mafam khudimangta imasing ihona aya ma huji tawri singje akoi sini si handokri bawa bill se pass tau dana bagi damak tani akoi na ngasi kanna khongjang changjin dana khoi honna jari ba punamak se Lok Sabha da pass taukiba CAB lising ni taratarok awang nongpuki state singda chatnaba yaroi haina All Manipur Rickshaw Drivers and Pullers Welfare Association gi cherol amana hairakli cherol adana makha taribadi CAB gi matangda loop humdragani thoina punchinduna sem kiba men pek na sangsilak ba khongjangda sagat kani tokhai tabagi wakhalon khak sagat loi hairakli ngasi Jiribam district ta laiba Jiri Ima Maira Paibi apunba loop Zimpal gi office ta Manipur People Against Citizenship lising ni taramapan Jeribam Manpack Jerina sinduna miyamgi oiba mifam ama pangthok labatungda Manpack Jerina sinduna Citizenship Amendment Bill lising ni tarataruki mayokta Jeribam District ta hayeng ayuk pung maridagi hauraga tang tarani thoigi nungthil pung taruk phawba pung kunthani pangi oiba total shutdown kokre total shutdown asigi matangda wangkhai miyum Dines Maitei convener Manpack Jerina phongdorakhibada CAB lising ni taratok asigi mayokta Jeribamda laiba CSO sing amadi Maira Paibi sing puna sarugya duna semkhiba Manpack Jerina sinduna hayeng tang taramathoigi ayuk pung mari dagi hauraduna lakliba taranithoi February gi tang taramapal nungthin pung taruk phawba pung kunthani palgi total shutdown asi kaujabani bill ase withdraw tawdri phawba makhata na lepalaitana khongjang changsin thigani total shutdown asida ana ayek deva karma amadi exam na chingba singi oinadi apanba pizoroi haina su phongdorakhi myam kep aina khangnariba asibu akoi withdraw tawgadabni haibagi tanada demand da hayeng February lagliba tang 13 gi ayuk pung mari thagina February tang 13 gi numidang waram gi pung 3 phawa pung kunthani pan gi bai total shutdown ama bai Jiribam gi bai tongan ba civil society organization chatra gi loop sing amadi ati makan kya gi bai loop sing punchal laga siamba adugumba ba Manpack makada laiba Manpack Jiri haiba kanosina koi lubasina koi pung kunthai pangi koi total shutdown si Silsar gi Mahasarak Point Modgurapul da ngase ayuk pung taramatoirom taba matamda AIPPCC के प्रेसिडेंट मनमोहन बर्मन जनरल सेक्रेटरी सेराम हेराजेट ऑर्गेनाइजिंग सेक्रेटरी सहदेव राजवंशी इंफॉर्मेशन एंड पब्लिसिटी सेक्रेटरी ओक्रम लखीकांता एग्जीक्यूटिव मेंबर्स जोसिम उद्दीन लास्कर करीम उद्दीन लास्कर उत्तम राजवंशी प्रमोद राजवंशी मियोई निपाना नरेंद्र मोदी गवर्नमेंट CAB बु नमफुदा पास तौनब होटनरिबा बिल असिबु यानिंगदि हाइदन मरु कोक्तना खोंजंग संगसिनख्रे खोंजंग अदुगा मरी लेना AIPPCC के जनरल सेक्रेटरी सेराम हेराजितना हाइखिबदा नॉर्थ ईस्ट स्टेट ता लैरिबा येलहोमी सिंगबु मुथतनब होटनबनी प्राइम मिनिस्टर नरेंद्र मोदी ना गुवाहाटी दा लाकलमदुना अवांग नोंपोक भारत के येलहोमी सिंगबु मुथतनब बिल पास तौनब होटनब अदु Kaidangwaida aikhoina yaba ngamloi BJP government na karigumba bill asi pass hek tawrabadi awang nongpokta lairiba yelhobi punamakna BJP bu maru phangna muthatna na hotnaragani loinana lakadoriba Lok Sabha election da miyamna chapchaba pakhum pigani haina su phongdokhi AIPPCC na ngakpigani AIPPC na PM gi iphizi mai thanaba tawbada Assam police na munduna loina mai than khidre जो बिल पास करने के लिए जो बोल रहा था ये बहुत मीठाबादी ये बीजेपी सरकार का जो नरेंद्र मोदी प्राइम मिनिस्टर हम लोग उत्तर पूर्वांचल ये आसाम का खिलंजा संप्रदाय ये कभी नहीं मानेगा ये बिल कभी नहीं हम लोग पास नहीं करने देगा जब पास हो गया तब तो उत्तर पूर्वांचल के इंडिजिनियस पीपल एकत्र होकर नरेंद्र मोदी गवर्नमेंट बीजेपी सरकार के विरोध में हम लोग एकत्र होकर खड़ा करके उसको आगामी लोकसभा निर्वाचन में उसको उत्तर देगा हम लोग Khwarambar Kelthel Phambi Ima Singna ngarangdagi ahing yairektuna CAB gi mayokta changsillikba khongjang ngasi numidang wairam police na thugai khrabasu khongjang hanba laite haujiksu Ima event singna punsinduna amadi Khwarambar Kelthel da yarektuna khongjang changsinnaba thawranglei haujik oiriba Kaithel gi saktam
amuka hana break amatang lawzari. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and the college near you. Call 940-299-1938. Break matung taramna ukchari amadi pau makata na pizari. Lamdam masige nupi singi laktagi ahan bu oina nupi oibi singi mayokta chathaba miyot minegi mayokta pauzel pudana naitong kar thauduna Imphal dagi Delhi tamna chatkhibi gerinda loitung bam ngasi Imphal da thunglakre gerinda ngasi nungtil pung khare helakpada Senglaba Laifamlen oiriba Kangla da thunglaki mahaku miyamna harauta yamna okpaga loinana Kangla manungda changduna Mapugi mapamda thoni zaki mai pakna Imphal da halakrabi gerindana khongsat adugi awa nungai gi wafam kya thamlakpaga loinana nupi angang da chatharakpa miyot minegi mayokta makhata na lepkhigani haina phongdokhi Makata ba se ise dum khoi Manipur de lai ba school sing sida dum makata na dum chacha ge khali school da ise ama ani budi kumda re ko journeys da ide nupi oi bari na pangna su kumda jarak try haidi kadang ki ba phawai ba ngon da su haidi kai dawra kadage na khara budi kumda re dum moina ju fazana welcome tawre haidi nupi mana sumaina lak pa se aham bane khot pane yam phai thongna du main tawra kholat ma here Manipur lengakna hojik sathariba IRB lobagi physical test exam da senja thumja satharabara haibagi jingnaba chauna leire physical exam da saruk yakhiba candidate ama physical test da excellent phangkhrabasu result haidorakpada selection tawraktre haina IRB recruitment lisingani taranipan taramapan da saruk yakhiba sekmaizing khunau dagi candidate kangjam sanjoina phongdokre ngasi Manipur press club da pangthokhiba paumi singa unaba amada sanjoina hai 100 meter race 800 meter race long jump high jump ta excellent funky adubo result haidorakpa matamdadi mahak yaurakhide maram aduna marilena ba authority na mityeng sangbiyu chief minister and Birena handak lengakna IRB recruitment chathariba asi niyom chumna aron athup leitana amadi senja thumja tawdana pangthokani haikhrabasu senja thumja chatharabra haibagi jingnaba chauna leire haikhi makata na ayona thoiba thodok singi makata ba candidate sing da thoktabo oisanu aina ina press ki khutang da August tamjabani maramdi excellent phangba khut excellent loi phangba khudima smani yok tragadi karam mungda physical ase thengna duino habaji hangjaningi habaji kai marungi damangna ina excellent loi phangba tumda yok trije habaji ju hangjaningi marina ba department sing na miang changbiraga sugumba natawa kana taw jingje hattawa lamcha jingje shenganingi ja haningi Masa masagi khudong chaba khak yenglaga thabak tawbaga loinana council mangnabagi masak oiriba council ki chairman amadi secretary ngasidagi council da changba thingle haina Kangleipak Student Association KSA ki chairol amana section wa thamlakli chairol adona makha taribadi pangthok kadoriba higher secondary exam lising ni taramapan asidi soidana namdana pangthok naba controller na luchingba team na hotnariba asida loop asina mapung phaba cooperation pigani adubu exam asida chairman amadi secretary na lautuna raga disturbance pinaba tawraklaba amadi loop ki mayokta thaba tawraklabadi makhoi anigi mathakta chap chaba pakhum pinaba sem sare hairakli Thobal district ki manung sanba ZEO Zone 3 Thobal gi makhada leiba Texam Girls Upper Primary School da angang singbu soidana maki school thabira u haiba program ama ngasi school asigi headmaster M Tombi Machana hogdokre school asida pangthokpa SSA gi makhada mahiroi singda free uniform sing yen thokpagi thoramga mari leinana M Tombi Machana hai khibada sarkarna
अखन्नब ओइना पाइखटलक्लिबा आंगांग खुदिमक लाइरिक हयंदबा यादे हाइबा पांडम अदु माइ पाकननबगिदमक मतेंग पांगजबा ओइना स्कूल असना कोलिबा एरियादा अखोइगी कैंपेन असि हौदोकचबनी हाइखी अखोइगी लैरिबा लमदम असिदा स्कूल सिंगदा आंगांग थारकपा ngamdaba mama mapa ahalsing thidokcharaga angangsingbu school thabirau school aseda mateng pangbirakpa local organizations sing amadi school committee ne school da lakribasi kari maramgino thidoktuna makhoida lairiba awat apa sing pinenaba school asena thaurang tawre haiki school angang tharakpa ngamdraba mama mapa sing manung sing roi koina thidokcharaga angang singbu soidan school thabirau haiba program ama khak school asin hodokchare haiba hodokchare school program asi handak 2018 nasidagi hodokchabani amasung akoina ngasigi thoram aduda SSA gi makhada piba uniform singi mathakta school oja sing amadi school managing committee gi maikai dagi tai moja amadi uniform oigadaba tisat amamamsu yenthoki mahairoi sing da SSA gi uniform yenthopagi thorum aduda Texam Gram Panchayat ki Pradhan L Iboyaima Singha Jet Yo Thobal gi AI Sing KIs Binodini Devi Miss Majida Begum amasung school management committee gi member sing amadi guardian sing su saruk yaki ngasi ayuk pung manga makhairom taba matamda Porompat police station gi manung chanba khetri awang laikai da leiba dukan amagi mamang da bom ama leirambadagi expert amasung police ki kangbuna lokthokre bom thamlam liba dukan adu diesel amadi petrol karbar tauba laikai adudagi Mirza Galib Allies Vision Chahi Nifumathoi apokpa MD Jani Alam Kauba amagini thodok asigi matang da dukan mapu Mirza Galib na phongdorakhibada ngasi ayuk pung manga makhairom tarakpa aduaida mahaki dukan da petrol lawba lakpa customer amana jingnaba pochak ama leire haina hairakpadagi yenglubada bom manba pochak adu mahaki dukan gi hek mamang da leirambani pochak adu bom oiramba yai haina jingnabadagi Porompat police station da pau pibadagi police ki team ama laktona pochak adu karino yengki nipa ama tureng mangadai thau loge na ko aurak pada ai thau pi bai kumak pani thau si pi thau pi ra matung da nipa sina sida kainom lai na hai da kainom lai hai bi kari noi ni yam kan da sigi pot si oi da ne ba matam de lai khurum thok ko gi mi yam chanare aduga awa ground da badminton san da balak Police tagi phangba paugi matung ina potsak adu bom oiramba yabadagi bom expert sing kauduna KIYC ground da puthoktuna thamlaba tungda potsak adu hangdoklaga yenglubada bom adu dami bom ni haiba khangba ngamki bom expert sing na phongdoropgi matung ina dami bom adu bom gi splinter detonator power supply amadi circuit loina yawi tawbatabu yawrum leba explosive adu gun powder oirambadagi pokhai dabani karigumba TNT natraga RDX oiram labadi pokhai rambasu yai hairi nakal amarom da ngasi ayuk khopumgi laisok village tagisu pokhai driba bom ama police ki kangbuna lokhat khre bom adu khul adugi labukta taduna leirambadagi miyamna thengnarakpani hairi Atopa thodok amada ngarang numidang pung 8 makhairom taba matamda Kangpokpi police station gi dagi kilometer 3 lom chatlaga Kaithel Manbigi Tangyangweng khulda leiba lamsat kibjen gi mayumda sakhang daba singna hand grenade amalang sinduna pokhai hankhre thodok adu da mioi amata asok apan yaw khiba leite adumoinamak yumgi sarukhradi akai atoi thokhi hairi National Highway kuntraga teret ki paring da leiriba Kaifundai Kulda Mamang Thagi Kuntrada Kunja Singna Pam Yanbada Thengnarakhiba rocket launcher ama Lauthokpinaba police ta pau pikhrabasu ngasi phauba Lauthoktana leibana Kunja Singna thabak suba satok sasin tawbada mi paiba poknare maramaduna lengakna athuba matamda mityang sangbiu hairakli Patriotic Writers Forum gi taramathoi suba mapok kumon ngasi Manipur Press Club ta pangthokhibaga loinana Hidam Dolen na iba Amuba igi Kongul haina mingthonba saireng lairik ama phongkhre Salai Holding Private Limited ki chairman and managing director ngakpigani Narengbam Samarjit advisor Dr. T.S. Chandramani Dr. T.S. Brozen Patriotic Writers Forum ki president ya school khwairakpam na chingbana saruk yakhi Aiba singna samajasta lauriba thaudangbo and Samarjit na thagatpa phongtokhi mahakna makhata na hai compulsory Salai gi maikadi kacharani aduna sima ai ahamada thamjaramge aduga hujik akhoi gi language ahanbada language sel line lerammi
hojikti Directorate of Language Planning and the Implementation haidana leire hariba simagi hariba directorate amal leire basa department amal leire basa magi mathau se sab chana yamna functioning yamna smoothly magi function se sab chana tau den lowe Yengkhom Leirak Development Club ki Yangkhai Taret Suba Kumon Thoram ngasi club asida pangthokre Thoram asida Salai Holding Private Limited ki Chairman and Managing Director Narengmum Samarjit Pathoi Jila Parisad ki member L Langlen Laima Lamjau Tongba GP ki Pradhan E Susila Club asigi President N Santi Kumar na Mithunglen Singh oina sarp yakhi Salai Holdings Private Limited ki Chairman and Managing Director Oiriba Narengmum Samarjit na Maitai Ipa Ipugi Khongul Liduna Maitai bu Malem da Saktak na Nabagi Thaurangli ba Thabak Sing da Thagat pa Phongdok Ludana Kautruk Khul da Lairiba Awang Kaubru Asupagi Lai Committee na N Samarjit pu Okre February 9 dagi Hoduna Tarahumdoi Phauba Pangthokada ba Chahi gi Oiba Awang Kaubru Asupagi Irat Thongni Thoram da su N Samarjit na Saruk Yabaga Loinana Mateng su Pangki Kokrukta Laiba Ibudho Kaukarigi Khubamda Sagani Haina Salaina Thaurangli ba Adusu Yangsinki Loinana Hingsa Bibu Namduna Thamki Haina Thazanariba Mapam Asta Laiba Ucha Pambisu Chatuna Yangsinki Amuka Hana break amatanga lozari Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur ki district singi maruaina Mau Senapati Ukhrul Manipur ki mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027-959 amadi 8794613154 Ekhogi website www.lamjingbacap.com HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Break matungda pau makhata na pizari Community Development Program Center Healthcare Center De-Addiction Center Thoubal Pakhangkhong Leirakna NIST MOS JD RRTC NE1 ga puna khusamna duna drug abuse prevention haiba hiramda school oja singi nomagi oiba capacity building program ama ngasi CMO office Thoubal gi conference hall da pangthokre National Health Mission Thoubal District ki program manager CS Basanta amadi Healthcare Center De-Addiction Thoubal na Pakhangkhong gi project director W Biren anina thorom mapu oina saruk yaduna pangthokibanga Ngasigi Ojasingi capacity building program aduda Sunrise MNP Plus Imphal gi project manager M Sadananda RDS Khongzom gi project director A Robintro amadi Healing Point IRC gi coordinator Legal Aid Cell Kaksing gi counselor S Rameswar na resource person sing oina mathang sena basic information on drug role of teacher on drug abuse prevention amadi basic counseling haiba hiram sida wangangki thauram aduga mari leidana healthcare center De-Addiction Center Thoubal Pakhangkhong gi project director W Birena phongdorakpada hauzeki matamda mahairoi singna nisa sabagi sang hengalakliba asi matau karamna Kohangani Makoibu Ojasing na Matau Karamna Loinagani Amadi Samazamada Yamna Maru Eriba Mahiro Singi Punsi Kalhunabada Apaba Kunai Ama Semosi Haibagi Wakalonda Ngasigi Thoram Asi Pangtok Pani Haiki Yangkhai Taret Suba Assam Manipur Saitya Parisat ki Sahi ki Mifam Ngasi Loisinkre Numit Nini Sukna Assam gi Sibasagar gi Borkolada Leiba Manipur Kala Kristi Kendra da Satharakiba Mifam Adugi Ngasi Loisinbagi Thoram Aduda Metai Jatibu Thang Tana Lauriba Thaudang Mitai Jatibu Masak Takpada Tekhauda Manipur Singi Puwari Haiba Hiramda Akang Hikayana Wangangki Amadi Paper Sing Pathoki Thoram Aduda Parisatki Anoba Ichel Haina Mingthonba Sefong Amadi Lairik Amasufongki Loinana Manipur Saitya Amadi Lolbu Chakotna na buhot na badal lauriba thaudang adubu sakhang leduna mutum ongbi bandanada achamba khodol pot piduna ikai khumnaki amadi tongan ba manakaya su khusinnaki tungda akham anuska amadi mahaki kangbuna nat ki oiba jagoi isai kaya su utki
Haukiba January gi tang kunipanda madrasa maja Hirul Ulum Mayang Imphal gi toilet pokhairakpadagi thodokta mioi ama sikhiba amana thina sokhibagi khudong thiba thodok aduda makhong nama kaklaga phamungda taduna leriba DP Mustakim chahi taramari mahaki awabada saruk yaba oina maswara WhatsApp group na member singna cell oina lupa lising kunmanga gi mateng khusin nakre senpham adu khusin nabagi thoram aduda Maheswara gi spokesperson Rizwan Ahmed na Masewara na ngasi phawbada awa anada mateng pangduna lakli kanglukki khenaba thamdana mateng pangduna lakli matungdasu mateng pangkhigani haina makhatan haiki All Manipur Thanga People's Welfare Association na puthokpa chatliba chahi asigi wall calendar ngasi Manipur Press Club ta pangthokhiba achamba thoram amada haunabi matung ina phongkhre Hauzik amuk sanabagi pau phangbigani Hero I League season listing ni taranipan taramapan da saruk yariba Neroka FC gi mapan suba home match ta hayang nungthil pung ani taba matamda Khoman Lampak Main Stadium da Chennai City FC ga sanaragani hiramasigi matangda ngasi Chingmairong da laiba Hotel Classic Grand da pangthokhiba paugi mifam amada Chennai City FC gi head coach Akbar Nawasnana Sanagadoriba match ase yamna maru eba match amani kaba natraga maithiba haibadu dilaibakta tamlagani players sing masa loina fit oibanina kagani haibagi achauba thajabadi thamli haibo wafam kaya ama phongdorakli. If you're telling me like last year when I was in Philippines, when I was coaching Global Cebu, every year we fight for titles. If you ask me this question, I'll tell you yes, we must go out and get the title. But a team like Chennai City, if you say that it's a recipe, we don't want to be complacent. We just have to go out there and play the game we want to play. We want to win every game. It's as simple as that. Go out there tomorrow, try to win the game. If we don't... Nakal Amaromda, Neroka FC gi head coach Manuel na haukiba match ta West Bengal gi makuta maithi hoba tarabasu hayeng matam leiri match asina Neroka FC gi mayon khanglagani haiki. It's very important also because they are doing properly, they are showing to everyone their skills, their level, and also it's good to improve our footballers also here in India and also everyone. So I think it's good time and keep that and to take more, to be honest. And I think that is good point. Ngasi nung tilpong ki pause singda kari maro iba pau yauri bagi haibadu amuktang punna khangminasi. Kanglai Paki Maira, Nasisu Quiraman Ketil the Imasina, Ahin Yarek to Nakongang Sangsin Gadauri. Infa West Amasung East Leva Ketil Sing, Famba Lep to Nakongang Sangsin Cray. Hayang Ayupung Manga Dagi, February Tran Twigi, Nunkil Pung Manga Fawa, Sinta Leptuna, Kongang Sangsina Bawari Blow Cray. Indiagi Quidigi Sangba Cable Car, Brahmaputra Turiel Matakta Sava Loiduna, Miam the Kusina Gadauri. Bauzel, Quiraman Ketil the Kongang Sangsili, Lambitankai Tatuna, Wakani from Pangtongnari. Black Flag mass protest yauna akan bakongang sangsinaba lauthokre. Minister Sam Kumar social boycott tawre. Manpack. Grocery dukan mamangda bom ama leiramle. Sarkar na lam loksinaba honarakpagi mayokta protest sathakre. Pandam. Minister Sam Kumar miyamgi yeknavani haina Manpack na lauthokre. Amuwa firal thetlaga kongang sangsingadawri. Ningthaunai Primary School sangaduna miyamda sinakre. Yelhomi solakadaba yaurabadi legaksu tuminna khak leithogloi Sam Kumar. Council ki Chairman, Secretary, Bosem the Changbat Thingle, KSA. Citizenship Amendment Bill withdraw Tauhan Naba, Nesogi Mihut, Delhi the Paisin Cray. Manipur Togliva Watok Singima Pau Puduna, Political Party Trama Togi Mihut, Prime Minister Unanaba Infal Thado Cray. Aroy Bada, Maroi Bapau Abokana Pizari. Bill gi mayokta kaithel phambi imasina sangsin khiba khongjang thugaina ba mok bom amasung tear gas kaya sizinarabasu thugaiba ngamkhidre asok apan kaya ama nangkhre
मेन पेक ना हेंगदगी हौना मखा ताबा खोंजंग कया संगसिननबा लेबाक मयाम दा लाउथोखरे मिनिस्टर श्याम कुमार बॉयकॉट तौखरे अमदी मफम कया दा मयाम की खोंजंग लेप्ट्री जेरीबाम दा पुंग कुंथ्रानी पांगी टोटल सटडाउन लाउथोखरे मियोय कया मरु कोक्तुना प्रोटेस्ट तौखरे ngasi Manipuri pau matang sa loisinjare bidyang tabiri pa punumapo amuhan kurumjare.